Hello everyone, mayambu taram nokchari ngasigi reading sidi August month sigi lemhoriba numit kharani se sigi maramda tawba reading oigadoine pile system se pile gi oina di khaidok charoi pokpagi numita oina yengse Sunday to Saturday hanbada Sunday pokpo singi oina August month gi lemhoriba numit kharani se sigi maramda kari kari guidance kartagi phangbage do puna yingnase अहमद अगस्त मंथ सिगी ओवरऑल एनर्जी हाने से अगस्त मंथ से संडे पोको सिंगी ओवरऑल एनर्जी कहीं लेबगे हाइबदो पुना खंगमिनसे सिदा लेरे अगस्त मंथ की लेमहौरिबा नुमित खरानी हाइतारेको था मखाई मुक्से Sunday pokpasingsigi oinadi punsise kitang smoothly chatpa haibadumadi oiraroiko akoina haibadi Sunday pokpasingsina ko yamna thajaruba kanagumba imung manunggi miyoi singdagini khangde aigi near and dear ones haitare ko nakna chana khangna haidi khangna chana ba nakna chana ba sing sidagi thajaruda bumongda betrayal phangba gumba ko akoibu paukthokpiramba dagi pukchil sengdaba ma taw ulakpadagi thamoi kai bai tare ko sugumba thodok khara thokpa yae ba ko August lemhoriba numit khara ni sida overall energy yeng matamdadi si hai haidana su wakhal handhabadi tawbigano Sunday pokpa sing siki oina su even ai isamak phawa ko ai se adum Sunday da poiba Sunday pokpa sing siki oina di August lemhoriba numit khara se punsi se katang smooth oina chatpa haibadumadi oidre ko wakhal khara nungaitaba thawai khara nungaitaba haitare ko adugumba oigadauba gi mawongdo ne basta uri base ko mathangi sina lemhoriba numit kharani se sida kari kari lakpa yai haiba ko yamna main oiba upcoming event natraga development kari kari leibage haibadu mung yengna se kari kari chawkhat thorang sing lakpa yai natraga kari kari maruoiba thabak thoram sing Sunday pokpa sing sigi oina lakpa yabage haibadu mung yengna se upcoming event natraga development gumbada thoidokna lakpagi kanododi udeba ko lakadaba leibadi card sina phongdokpagi matungina uba phangde tawbadabu aigi thabak ingkhangi maramda oiragasu adagi relationship ki matangda oiragasu aina pangthokningba tawningba thabak natraga hana pangthokraba tawgraba result ngairiba thabak gumba oigera adugumba leiragadi isana isada kitang thajaba thambiyo haiba ko ahanbada isana isaje thajaba thambaba hadi han hanba maktada isana isaje thajaba thambaba matamda ta haitare ko adumaina aigi chawkhatpa adagi mai pakpa haibase lakane na haiba ko sigi card sigi matung ina aduga akoigi ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯒꯁꯨ ꯀꯣ ꯈꯤꯇꯪ ꯃꯅꯨꯡ ꯍꯟꯖꯟꯅ ꯈꯤꯇꯪ ꯈꯟꯊꯔꯒ ꯍꯥꯏꯇꯥꯔꯦ ꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯞꯊꯅ ꯏꯪꯊꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯃꯇꯥꯡꯗ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯀꯣ ꯊꯣꯏꯗꯣꯛꯅ ꯂꯥꯛꯀꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯧꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯟꯇ꯭ꯌꯨꯁꯟꯁꯦ ꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯒꯤ ꯑꯗꯨ ꯁꯠ ꯇꯧꯕꯤꯗꯕ ꯀꯣ ꯐꯖꯅ ꯀꯨꯞꯊꯅ ꯋꯥꯈꯜꯁꯦ ꯏꯪꯊꯅ ꯈꯟꯊꯔꯒ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯗꯨꯅꯦ ꯁꯤꯗꯒꯤ ꯄꯤꯔꯛꯏꯕꯁꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯞ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯀꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯒꯤ ꯏꯃꯣꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯔꯣꯃꯥꯟꯇꯤꯛ ꯏꯅꯔꯖꯤꯁꯦ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯣꯒꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯗꯨꯃꯨꯛ ꯌꯦꯡꯁꯦ ꯁꯤꯡꯒꯜꯁꯤꯡꯒꯤ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯀꯗꯕ ꯂꯩꯔꯦ
ꯀꯅꯥꯒꯨꯝꯕ ꯈꯪꯅ ꯆꯥꯟꯅꯕ 이만ꯅꯕ 이만ꯅꯕꯤ ꯅꯠꯇ꯭ꯔꯒ any ꯀꯔꯤꯒꯨꯝꯕ source ꯑꯃꯒꯤ throughꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯄꯥꯎ ꯄꯥꯎ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩꯌꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯃ ꯃꯦꯅꯤꯐꯦꯁ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯣ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯎꯕꯤꯔꯒꯀꯣ ꯇꯥꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯕ ꯐꯪꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤꯔꯤꯕꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯄꯥꯎ ꯇꯥꯕ ꯑꯗꯩ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯈꯔ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯒꯜꯗ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯒꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯒꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯇꯅ ꯊꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯁꯦ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕꯁꯦ ꯐꯥꯎꯕ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯏꯃꯣꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯏꯁꯥꯅ ꯉꯝꯃꯛꯇꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯐꯥꯎꯕ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯔꯒꯁꯨ ꯀꯩ ꯍꯥꯏ ꯋꯥ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯀꯣ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯕ ꯌꯥꯏꯑꯕꯀꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯅꯦꯒꯦꯇꯤቭ ꯂꯣꯝꯗ ꯆꯠꯄ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯂꯩꯇꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯖꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯤꯗ ꯇꯧꯒꯦ ꯈꯟꯖꯕ ꯄꯥꯡꯊꯣꯛꯀꯦ ꯈꯟꯖꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯊꯨꯡꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯤꯅ ꯀꯦꯔꯤꯌꯔꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯥꯛꯀꯗꯕ ꯂꯩ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯦꯔꯤꯌꯔ ꯑꯣꯏꯔꯣ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯗꯤꯀꯣ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯏꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯩꯒ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯄ ꯑꯗꯒꯤ ꯆꯠꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗꯀꯣ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯗꯣ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯁꯦ ꯑꯁꯤꯗ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯅꯦ ꯃꯗꯨꯗꯣ ꯏꯁꯥꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯣꯛꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯊꯦꯡꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯀꯃꯥꯏꯅ ꯑꯩ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯦꯕꯀꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯁꯤꯗ ꯊꯦꯡꯅꯔꯛꯄ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯏꯁꯥꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯒꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯁꯤꯗ ꯏꯁꯥꯅ ꯊꯧꯅꯥ ꯈꯔ ꯂꯩꯅ ꯂꯦꯞꯄꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯂꯥꯛꯀꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯎꯗꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯒꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯤꯕꯝ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯁꯦꯝꯕꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯦꯝꯕ ꯉꯝꯅꯅꯕ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯊꯧꯔꯝꯗꯣ ꯇꯧꯕꯗ ꯄꯥꯡꯗꯕꯅꯆꯤꯡꯕꯒꯨꯝꯕ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯇꯧꯕꯗ ꯄꯥꯡꯊꯣꯛꯄꯗꯣ ꯄꯥꯡꯕ ꯉꯝꯗꯕꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯒꯤ ꯄꯥꯡꯕ ꯉꯝꯅꯅꯕ ꯏꯁꯥꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯌꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯃꯇꯦꯡ ꯂꯧꯗꯅ ꯏꯁꯥꯅ ꯈꯤꯇꯪ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯊꯕꯛꯇꯨꯒꯤ
ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯂꯧꯈꯠꯄꯤꯌꯣꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯂꯥꯛꯀꯗꯕ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯨꯝꯕꯗꯨꯃꯗꯤ ꯎꯗꯦꯕꯀꯣ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗꯨꯗ ꯈꯤꯇꯪ ꯍꯣꯠꯅꯕ ꯀꯜꯂꯣꯅ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯨꯃꯗꯤ ꯄꯤꯔꯤꯕꯀꯣ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯒꯤ ꯃꯈꯥꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤꯌꯔꯒꯤ ꯑꯣꯏꯒꯗꯣꯏꯅꯦ ꯃꯊꯪꯒꯤꯁꯤꯅ ꯂꯦꯝꯍꯧꯔꯤꯕ ꯑꯣꯒꯁꯀꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯒꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯀꯥꯔꯠꯇꯒꯤ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯕꯒꯦ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯁꯤꯗ ꯂꯩꯔꯦ ꯑꯣꯒꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯁꯟꯗꯦ ꯄꯣꯛꯄꯁꯤꯡꯁꯤꯒꯤ ꯀꯥꯔꯠꯇꯒꯤ ꯐꯪꯕ ꯒꯥꯏꯗꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯦꯅꯤ ꯐꯤꯜꯗ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯀꯔꯤꯌꯔ ꯑꯦꯟ ꯐꯥꯏꯅꯥꯟꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯍꯦꯛꯇ ꯑꯣꯏꯁꯅꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯟꯅ ꯈꯖꯤꯛꯇꯪ ꯈꯟꯊꯕꯤꯔꯒ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯕꯛꯇꯣ ꯇꯧꯕꯤꯌꯣ ꯗꯤꯁꯤꯖꯟ ꯐꯖꯅ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯊꯕꯛꯇꯣ ꯇꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯊꯕꯛꯇꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯑꯣꯒꯁꯀꯤ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯅ ꯊꯕꯛ ꯇꯧꯕꯁꯤꯃ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯔꯅꯨ ꯐꯖꯅ ꯍꯥꯟꯅ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯗꯤꯁꯤꯖꯟꯁꯦ ꯐꯖꯅ ꯈꯟꯊꯔꯒ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕꯤꯔꯒ ꯊꯕꯛꯇꯣ ꯇꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛꯇꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯐꯖꯅ ꯂꯩꯒꯅꯤ ꯐꯖꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯏꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯣ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯣꯏꯒꯦꯔꯥ ꯊꯕꯛꯇ ꯑꯣꯏꯔꯒꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯃꯤꯠꯌꯦꯡꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯃ ꯑꯁꯥꯗꯨꯃ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯂꯝ ꯈꯤꯇꯪ ꯆꯠꯊꯣꯛꯄꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤꯀꯣ ꯂꯝ ꯆꯠꯊꯣꯛꯄꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯅ ꯁꯟꯗꯦ ꯄꯣꯛꯄꯁꯤꯡꯁꯤꯒꯤ ꯀꯥꯔꯠꯇꯒꯤ ꯐꯪꯕ ꯒꯥꯏꯗꯦꯟꯁ ꯑꯣꯏꯗꯣꯏꯅꯦ ꯂꯥꯁꯇ ꯑꯣꯔꯦꯀꯜꯒꯤ ꯃꯦꯁꯦꯖ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯒ ꯌꯦꯡꯃꯤꯟꯅꯁꯦ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯒꯤ ꯀꯥꯔꯠ ꯑꯃꯈꯛ ꯂꯧꯈꯠꯆꯔꯦ ꯍꯣꯞ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯂꯥꯛꯑꯦꯀꯣ ꯁꯟꯗꯦ ꯄꯣꯛꯄꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯑꯣꯒꯁꯀꯤ ꯔꯤꯃꯦꯅꯤꯡ ꯗꯦꯖꯈꯩꯁꯦ ꯁꯤꯗ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯖꯕ ꯊꯝꯕꯤꯌꯣꯕ ꯊꯥꯖꯕꯁꯦ ꯏꯁꯥꯗ ꯂꯩꯔꯤꯕ ꯃꯈꯩ ꯊꯕꯛꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯦꯕꯀꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯀꯣ ꯅꯦꯒꯦꯇꯤꯞ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯑꯩꯁꯦ ꯅꯥꯊꯩꯔꯒ ꯄꯣꯖꯤꯇꯤꯞꯇꯨꯗ ꯄꯨꯁꯟꯕ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯥꯅ ꯏꯁꯥꯗ ꯑꯁꯥ ꯑꯃ ꯊꯝꯕꯤꯌꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯈꯩ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯉꯛꯀꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯣꯔꯦꯀꯜꯗꯒꯤ ꯐꯪꯕ ꯃꯦꯁꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝ ꯏꯁꯥ ꯏꯁꯥꯅ ꯊꯥꯖꯕ ꯏꯁꯣꯔ ꯑꯃꯃꯝ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣꯝꯅ ꯅꯤꯡꯖꯔꯤꯕ ꯑꯗꯣꯝꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔꯗꯨꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯑꯣꯔꯦꯀꯜꯒꯤ ꯃꯦꯁꯦꯖꯅꯤꯅꯀꯣ ꯁꯤꯅ ꯁꯟꯗꯦ ꯄꯣꯛꯄꯁꯤꯡꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ